ngasi ayuk Singjamai Police Station gi manung chanba Singjamai Chongtham lekai da naha ama siduna leiramle asi bahakchang masak khangdokna bagi damak police na lokalaga rims ki miren changda thamkhre Lamphel Police Station gi manung chanba lamboi khongnang khongdangarang IMC gi phata hodi puba tata tiparamana maning halakpada leisabi ama takpada gi leikhidrebi leisabi adu gi maming wai leisi lembi kawi lekai adu makta gi ni haire August 15 da pangthokadoriba ningtam numit ki mangoinana lokhalakpa section tharang gi saruk ama oina ngasi ayuk anganbada sugnu police ki kangbuna sugnu ward number 1 da pakshan operation chathakre mi phami pundi yaukide Thawal Police Commando Thawal Police amadi nupi police ki apunba kangbuna su kangbok turel wangmada su operation chathaduna nupa nupi punna jamaga humudra rom masak mameng khangdokhi Laikhidrabi mahiroi bebisana misigi asum balangla langgil putho haina takhiladuna ngasi Standard Robert Higher Secondary School gi teaching amasung non teaching staff singna school asigi mamangda wakan mi famna basem sabaloi krai Yumthangnariba Myanmar gi Indo-Myanmar Friendship Gate number 2 manakta nong khajitang chubaga morengam khaida ising thumjin bana miyamna sathok sasin da khudong cha da mayokna badana tana Myanmar gi mamangda ikain ngai oire District Handloom and Textile Thobal Nasinduna Mangarak Suba National Handloom Day Thoromga Mari Lenana ngasi district asigi tongan mafam tarukta usara sing thakre Uwa yanthatpagi hainabi leiba miyoiba aikhoina uwa thabagi hainabi leitriba asimangna mahoksagi khal kairektuna miyoiba khunaina hojik awabagi saitheng asi phangibani haina Wangjing Tentha Kendra gi MLA Paunam Rojena haikre Tamenglong District nauna sagaliba Rani Gaijinlu Women's Market thasi ki tara mangadagi mapung fana miyamna kaithel kana bahawalagani loisindriba thabak sing numit kharani gi manungda loisilagani haina Police Housing Corporation Limited ki Assistant Engineer Chana Jaubana ngarang kaithel adugi phibam yengseladuna haikre Jorhat Provisional Railway Yard tage haukiba ningthokaba numita sahi nauriba nupa macha ani amasung nupi macha ama police na brown sugar ga konana fagat pangamkre Hanagi External Affairs Minister Susma Swaraj nangarang laikhidraba matung ngasi Minister of State for Finance and Corporate Affairs Anurag Singh Thakur Minister of State for Environment Babul Supriyo amadi Delhi BJP President amasung MP Manoj Tiwari na Susma Swaraj ki New Delhi da leiba mayumda satuna awaba phongdokpaga loinana ikai khunaba utkre